ꯃꯔꯁꯟ ꯇꯤꯟꯊꯕ ꯇꯧꯗꯅ ꯃꯐꯝꯗꯨ ꯌꯧꯔꯛꯈ꯭ꯔꯦ꯫ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯁꯤꯌꯦꯡꯕꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯕꯨꯡ ꯂꯥꯜꯂꯦ ꯏꯕꯦꯝꯃ, ꯌꯥꯝꯕꯨꯡ ꯅꯐꯝꯗ ꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯏꯔꯥꯁꯦ ꯑꯃꯨꯛꯇꯗꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯐꯪꯍꯟꯈꯤꯕꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯠꯁꯤꯅ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯆꯩꯅꯥ ꯐꯥꯎꯍꯟꯈꯤꯕꯒꯤ, ꯅꯪꯕꯨ ꯑꯀꯤꯕ ꯃꯌꯥꯝꯁꯨ ꯅꯪꯍꯟꯕꯒꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯤꯡꯁꯤꯟꯗꯨꯅ ꯅꯪꯕꯨ ꯋꯥꯍꯟꯕꯒꯤ, ꯃꯩꯆꯥꯛ ꯄꯨꯝꯕ ꯋꯥꯅ ꯀꯅꯥꯗꯁꯨ ꯎꯊꯣꯛꯇ ꯈꯥꯡꯂꯤꯕꯤ ꯅꯪꯕꯨ ꯂꯥꯟꯅ ꯎꯔꯨꯕꯒꯤ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯆꯩꯔꯥꯛꯇꯣ ꯅꯪꯅ ꯏꯐꯝꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯄꯤꯔꯣ꯫ ꯌꯥꯝꯕꯨꯡ ꯆꯤꯡꯅꯕ ꯂꯩꯇ ꯂꯧꯒꯦ꯫ ꯍꯦꯟꯃꯜꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯣꯏ, ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯅꯐꯝꯗ ꯋꯥꯀꯠꯂꯣꯏ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯔꯁꯟꯕꯨ ꯏꯟꯊꯣꯔꯛꯏ꯫ ꯇꯞꯅ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯅ꯫ ꯌꯥꯝꯕꯨꯡ, ꯅꯪꯗꯤ ꯅꯔꯥ ꯂꯩꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯗꯤ ꯅꯔꯥ ꯂꯩꯇꯦꯌꯦ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯕꯤꯅꯨ꯫ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯄꯥꯅ ꯇꯧꯔꯨꯕ ꯑꯁꯣꯏꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯃꯩꯆꯥꯛꯁꯦ ꯏꯗꯣꯝꯗꯇ ꯐꯪꯁꯅꯨ꯫ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯊꯃꯣꯏꯗꯨꯕꯨ ꯂꯥꯛꯅꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯊꯟꯇ ꯃꯥꯡꯖꯈ꯭ꯔꯁꯅꯨ꯫ ꯀꯅꯥ ꯑꯃꯒꯤ ꯂꯥꯏꯁꯪ ꯌꯧꯕꯁꯨ ꯉꯝꯗ, ꯅꯤꯡꯉꯣꯜ ꯀꯅꯥꯒꯤ ꯅꯥꯞꯄꯁꯨ ꯌꯧꯗ, ꯂꯩꯃꯟ ꯆꯟꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯥꯏꯕꯛ ꯐꯕꯤ ꯃꯈꯣꯏꯕꯨ ꯀꯂꯛꯅ ꯌꯦꯡꯂꯒ ꯄꯦꯟꯊꯣꯛꯄ ꯇꯝꯈꯤꯕꯒꯨꯝ ꯑꯩꯁꯨ ꯇꯝꯈ꯭ꯔꯒꯦ꯫ ꯀꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯏꯊꯟꯇ ꯃꯥꯡꯖꯈ꯭ꯔꯁꯅꯨ꯫ ꯇꯥꯡꯅ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯤꯗ ꯌꯥꯝꯕꯨꯡꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯕ ꯐꯪꯖꯕꯁꯤꯅ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯒꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯃꯔꯁꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯑꯗꯨꯛ ꯁꯣꯟꯊꯕ ꯃꯇꯧꯗꯨꯁꯨ ꯁꯦꯡꯅ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯃꯊꯥꯗ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯟꯕꯁꯨ ꯉꯝꯖꯗ꯫ ꯑꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯂꯧꯖꯔꯤꯕꯗꯤ? ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯃꯝꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯂꯝꯖꯤꯡ ꯃꯉꯥꯜ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯪꯒ ꯊꯦꯡꯅꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯃꯁꯛ ꯈꯪꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯅꯕ ꯑꯩ ꯍꯣꯠꯅꯔꯔꯣꯏ, ꯅꯤꯡꯁꯤꯡꯕꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯕꯨꯡꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯀꯔꯤꯒꯤ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯅ ꯂꯥꯏꯕꯛ ꯊꯤꯕꯤꯔꯛꯇ ꯆꯟꯒꯅꯤ? ꯀꯔꯤꯒꯤ ꯂꯥꯏꯁꯪ ꯌꯧꯗꯕꯤ ꯁꯤꯡꯍꯦ ꯂꯩꯔꯥꯡ ꯃꯥꯒ ꯅꯪꯒ ꯀꯔꯤꯒꯤ ꯆꯥꯡꯗꯝꯅꯒꯅꯤ? ꯅꯪꯕꯨ ꯌꯥꯝꯕꯨꯡꯅ ꯁꯣꯏꯗꯅ ꯂꯥꯏꯁꯪ ꯌꯧꯍꯟꯒꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯔꯥ ꯌꯥꯎꯅ ꯂꯩꯁꯥ ꯇꯝꯈ꯭ꯔꯕꯤꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯝꯈꯣ꯫ ꯅꯪ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃꯗꯗꯤ ꯑꯩꯕꯨ ꯏꯗꯣꯝ ꯊꯝꯕꯤꯔꯝꯒꯅꯨ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯃꯥꯏ ꯂꯨꯞꯊꯈꯤ꯫ ꯄꯤꯔꯥꯡꯒꯤ ꯄꯤꯔꯥꯡ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯃꯤꯀꯨꯞꯁꯤꯒꯤ ꯄꯤꯔꯥꯡꯁꯤꯒꯤ ꯃꯒꯨꯟꯗꯤ ꯇꯣꯉꯥꯟꯈ꯭ꯔꯦ꯫ ꯃꯔꯁꯟ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯥꯡꯗ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯐꯝꯊꯔꯛꯂꯦ꯫ ꯃꯔꯨ ꯂꯨꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯀꯦ ꯇꯧꯔꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯨꯡꯗ ꯈꯣꯡꯀꯥꯞ ꯈꯔ ꯍꯜꯂꯤ꯫ ꯃꯔꯁꯟ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯇ꯭ꯔꯤ꯫ ꯁꯅꯥ, ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ, ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯪꯒꯤ ꯅꯈꯣꯡ ꯁꯣꯛꯇꯨꯅ ꯏꯁꯥꯅ ꯌꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯅꯪꯅ ꯏꯐꯝꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯗ ꯌꯥꯝꯕꯨꯡ ꯋꯥꯏ ꯍꯥꯏꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯕꯨꯡ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯄꯤꯔꯥꯡ ꯎꯈꯤꯗꯕꯒꯤ ꯑꯩ 이민 아니세 당기. ꯅꯪꯅ ꯑꯩꯕꯨ ꯎꯕ ꯄꯥꯝꯗꯦ. ꯅꯪꯉꯣꯟꯗ ꯃꯩꯁꯥ ꯐꯥꯎꯏ ꯈꯜꯂꯕꯗꯤ ꯌꯥꯝꯕꯨꯡꯕꯨ ꯍꯥꯠꯂꯣ. ꯅꯪꯅ ꯉꯝꯗ꯭ꯔꯕꯁꯨ ꯏꯗꯣꯝ ꯁꯤꯖꯈꯤꯒꯦ. ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯇꯥꯕꯤꯈꯣ.
ꯌꯥꯃꯨꯡꯅ ꯅꯪꯕꯨꯗꯤ ꯑꯃꯣꯛꯄ ꯌꯥꯎꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯌꯥꯃꯨꯡꯒꯤ ꯁꯅꯥ ꯑꯕꯦꯝꯃ ꯂꯩꯁꯦꯍꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯊꯩꯗꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯕꯤꯔꯥꯡ ꯃꯥꯁꯨ ꯎꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯆꯪꯁꯤꯜꯂꯛꯄ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯂꯩꯁꯦꯍꯟꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯃꯥ ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪ ꯆꯠꯈꯤꯅꯨ ꯃꯃꯥ ꯂꯩꯁꯦꯍꯟꯕꯤ ꯑꯉꯥꯡꯗꯨꯕꯨ ꯏꯟꯊꯣꯛꯄꯗꯤ ꯉꯝꯗꯕꯅ ꯃꯊꯥꯗꯒꯤ ꯇꯞꯅ ꯆꯤꯡꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯏꯆꯥꯊꯣꯏꯕꯤ ꯃꯃꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤꯌꯦ ꯅꯪ ꯄꯄꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯝꯃꯣ ꯁꯤꯒꯤ ꯃꯇꯨꯡꯗꯩꯗꯤ 이차부 ꯃꯃꯥꯅ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯔꯣꯏ ꯇꯜꯂꯦ ꯃꯃꯥ ꯅꯪ ꯆꯠꯈ꯭ꯔꯅꯣ ꯑꯩ ꯀꯩꯁꯨꯝꯇ ꯄꯥꯝꯗꯦ ꯅꯪꯗꯤ ꯂꯥꯛꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯥꯛ ꯍꯦꯛꯇ ꯂꯥꯛꯇꯦ ꯄꯄꯥꯒ ꯑꯩꯒ ꯑꯗꯨꯝ ꯊꯝꯂꯝꯃꯒ ꯀꯨꯏꯅ ꯂꯣꯠꯂꯦ ꯃꯃꯥ ꯅꯪ ꯄꯄꯥꯒ ꯁꯥꯎꯅꯅꯣ ꯑꯩ ꯅꯣꯏꯒ ꯄꯨꯟꯅ ꯂꯩꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯍꯟꯕ ꯂꯩꯁꯦꯍꯟꯕꯤ ꯑꯉꯥꯡꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯂꯦ ꯊꯣꯏꯍꯟꯕꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯌꯥꯝꯕ ꯈꯪꯂꯕꯅꯤ ꯆꯥꯅꯕꯤ ꯃꯇꯥ ꯃꯥꯕꯨ ꯆꯩꯅꯥ ꯐꯪꯍꯜꯂꯤ ꯍꯥꯏꯈꯤꯕꯗꯨꯅꯔꯥ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯁꯦꯍꯟꯕꯤꯕꯨ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯏ ꯂꯩꯁꯦꯍꯟꯕꯤꯅ ꯌꯥꯟꯗꯨꯅꯁꯨ ꯉꯁꯤꯗꯤ ꯑꯉꯝ ꯇꯥꯜꯂꯦ ꯊꯣꯏꯍꯟꯕꯤꯁꯨ ꯂꯩꯁꯦꯍꯟꯕꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯅꯁꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯇꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯅꯗꯣꯝ ꯈꯥꯡꯗꯨꯅ ꯂꯥꯛꯄꯒꯤ ꯑꯋꯥꯕꯗꯣ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯎꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯆꯠꯁꯦ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯈꯨꯠ ꯆꯜꯂꯨꯔꯒꯦ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯕꯤ ꯅꯪꯅ ꯁꯤꯒꯨꯝꯕ ꯈꯔꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯨꯅ ꯇꯨꯡꯍꯟꯒꯗꯕ ꯅꯠꯇꯦ ꯆꯠꯁꯦ ꯃꯔꯤ ꯊꯣꯛꯅꯗꯕ ꯑꯉꯥꯡꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯌꯥꯔꯣꯏ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯂꯩꯁꯦꯍꯟꯕꯤꯒꯤ ꯃꯈꯨꯠ ꯌꯥꯟꯕꯗꯣ ꯊꯣꯏꯍꯟꯕꯤꯅ ꯀꯟꯊꯣꯛꯂꯝꯂꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯣ ꯇꯁꯦꯡꯅ ꯋꯥꯔꯧꯔꯦ ꯇꯥꯛꯂꯝꯕꯅꯤ ꯂꯩꯁꯦꯍꯟꯕꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯎꯄꯥꯏ ꯂꯩꯇ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯤꯁꯛꯀꯨꯝ ꯂꯦꯞꯂꯤꯕ ꯃꯥꯔꯁꯟ ꯑꯃꯗꯤ ꯃꯥꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ ꯃꯁꯥꯅ ꯌꯥꯅ ꯃꯔꯨꯞꯇꯨꯒ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥꯁꯨ ꯃꯤꯀꯨꯞꯁꯤꯗ ꯊꯣꯏꯍꯟꯕꯤꯕꯨ ꯊꯦꯝꯗꯨꯅ ꯈꯥꯝꯂꯨꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯔꯁꯟ ꯍꯧꯖꯤꯛꯇꯗ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯈꯤ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯔꯀꯦ ꯅꯪ ꯁꯣꯟꯊꯔꯛꯀꯅꯣ ꯊꯃꯣꯏ ꯄꯦꯊꯕ ꯃꯇꯧꯁꯨ ꯎꯠꯂꯛꯀꯅꯣ ꯃꯥꯡꯗ ꯇꯥꯔꯤꯕꯁꯤꯡꯁꯦ ꯍꯥꯟꯅ ꯄꯨꯟꯅ ꯃꯥꯌꯣꯛꯅꯈꯤꯁꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯂꯩꯁꯦꯍꯟꯕꯤꯕꯨ ꯅꯪꯒꯤ ꯈꯨꯠꯇ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯃꯥꯔꯁꯟ ꯆꯤꯟꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯅꯣꯛꯅꯤꯡꯅꯕꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯂ ꯈꯪꯗꯦ ꯃꯔꯧ ꯂꯩꯃꯟꯈ꯭ꯔꯦ ꯃꯇꯧꯁꯦ ꯁꯦꯡꯅ ꯍꯥꯏꯔꯛꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇꯒꯤ ꯃꯃꯤ ꯇꯥꯗ ꯆꯩꯐꯝ ꯅꯥꯏꯅ ꯃꯥꯕꯨ ꯑꯩꯅ ꯐꯨꯈꯤꯕ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯖꯗꯕꯤ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯤ ꯆꯤꯡꯁꯤꯟꯗꯨꯅ ꯋꯥꯍꯟꯕ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯇꯨꯡꯒꯤ ꯑꯁꯥ ꯆꯥꯎꯅ ꯂꯩꯖꯕ ꯃꯥꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕꯁꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯌꯦꯛꯅꯕꯤ ꯑꯣꯏꯔꯛꯅꯤ ꯈꯪꯅ ꯈꯪꯅ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯀꯔꯤꯒꯤ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯔꯛꯄ ꯂꯥꯜꯂꯤꯕꯁꯦ ꯑꯩꯔꯥ ꯅꯠꯇ꯭ꯔꯒ ꯏꯅꯥꯛ ꯅꯛꯁꯤꯟꯈꯤꯕ ꯃꯥꯒꯤ ꯃꯔꯥꯜ ꯑꯣꯏꯔꯤꯗ꯭ꯔꯥ ꯄꯥꯏꯈꯣꯝꯕ ꯃꯥꯔꯁꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯃꯁꯤꯅꯤ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯕꯗꯕꯨ ꯌꯦꯛꯅꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗ ꯏꯁꯥ ꯈꯪꯗꯅ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯣꯏꯔꯦ ꯈꯪꯂꯕꯗꯤ ꯋꯥꯈꯜꯅ ꯊꯃꯣꯏꯕꯨꯁꯨ ꯂꯥꯛꯁꯤꯟꯕ ꯑꯃ ꯆꯪꯏ ꯃꯃꯥꯡꯉꯩꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯁꯛꯇꯣ ꯑꯣꯏꯌꯨ ꯑꯥꯔꯀꯦ ꯅꯪꯗꯤ ꯃꯗꯨꯅ ꯄꯛꯆꯩ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯄꯛꯆꯗꯦ ꯃꯥꯔꯁꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥꯁꯨ ꯅꯨꯄꯥꯗꯨꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩꯗꯨ ꯁꯦꯟꯅꯔꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯥꯔꯁꯟ ꯇꯞꯅ ꯊꯣꯛꯈꯤꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥꯗꯨ ꯌꯧꯔꯛꯏ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯝꯕꯗꯨꯁꯨ ꯂꯧꯊꯣꯛꯏ ꯂꯧꯈ꯭ꯔꯦ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯏꯃꯥꯁꯤ ꯀꯗꯥꯏꯗ ꯂꯩꯕꯕꯥ 이붕어, 이봐 하이게. 불리베 싱세 하나 묵다 타도 이봐가 닝티나 와리 사시.
Marsansu ningthemna mafamdudagi chenkhiba oithok loi khangmana pulibasingdo tapna tapna thadoe. Leisi henbigi mapa oirambaduna ma ahenba matawdi uttabani. Sauningba ihulsingdo wana khangjinbani. Ningthembu coachtuda famhalaba tungda ising glass ama hana bithae. Ningthemsu hawkhiba warisingdo liba hawrae. Matamdo leisi henmina class 5 karakpa adwaidune. Ningthemgi imungsi thoine hena nungaiba imungdi nate. Adubu mapa macha magi loinabiga makhoi ahumta chaba thakpadi watana ingna panjabani. Ningthemna tawdaba thabak matamduda leite haiba yai. Afang mathabak sui. Korau so SP oidre. Korau di mapa mapuna kairak thaba machani. Ningthemga so thoine hena luna punma natrabaso adum tinabani. Korau na Ningthem asumna sum leibanadi marek mahau thokna hingba haido ngamoine. Wakhal lausingna sel tanuna thagi leba kanara matamsida hojikpu ikhoina saru sayang tekpa makhai thabak surudana kaidawdoino. Lausingna sel tansine nangbo. Itaw hojikpu sel yaudana wakhal lausing khaktana tanba yababu khari leirige. Hey panganuni nangbo. Nangna bu yaradi sel lakpagi lambidi aina taaga loire. Sida nangna kemda wabai mathau tade. Thabak tawsine panganune. Adubu kari thabak no. Chinkai haidana handakta pauche TV news channel kayada sina fangle haikibado nang khanglaba natro. Hoi khangine. Afaba mi se laheba lam natre hosik matamse. Magi loinabi inungan bibo hek fatuna aigi khutta nangna ngamjabi upai tawduna sinaraba. Nangbu karorpati ohenbadi miku phagadaba nate. Itaw adum tawresida. Lebaksigi chapkha thawrangidamak thamoisingna chenjaba makhoida asum tawrabadi lebakse nongmagi marai chaitharaktuna tungi mirolsingse mutkiba tare. Hey adugidamak nang khakna khallaga hotnaraga chen chongaga yaba natene. Achawa sangsingna tawbada ekhoisu matung inba tabani. Hojikti migi khanbagi matam nate. Masa masagi nungainaba khanbana maruni. Amuksu hanna hangli nang thabakto tawge hebra tawre hebra. Ai tawba ngamoy. Itaw nang sawgano. Ibangalna sujanomjariba kharasina ingna chikna nungaina ekhoi ahumgidi lempana konari. Senama mapairabasu tumpham chapam khangdaba punsido ai kalakpa phaude. Ahenba yam pambase phatabani. Korau sauna hogatuna chatkhe. Ningthem rani anisu wa kaya amadi khanakhibani. Adubo phataba migidi hidak leite haibaduni. Nongma leisen bido school chatkibada bendasu halakte. Fana thengla phau koiti thirasu phangkhidabani. Korau ningthemda phone tawrae. Ningthemsu sat adum baikhatli. Kamdose haibano. Hojiksu ngamloi haiduna mai leiduna chengi leplibra. Korau wagi wa chumna ngangnasi. Kaisu khangjadaba angangdubudi nang khulaiwiki khangano. Pambai leitrabadi pambai thiba tabani. Lan yauraga khulai paidradi kamdawni. Ai hojik laki angangda khuthabigano. No haiba lakadabu oide laktrasu yare. Masada yauriba organ. Korau ai yare. Nang adumadi tawgano. Sengna tawgano. Ai yare. Akan manonglay nungshitna fao machabu sokadra mipaijaba mapa oibani. Sarangduda mikup kharado karam lelamgani lamsilubada akibagi masakni. Kanagumba misak amadada awaba chaina piba pamdrabaso mikupsidadi machagidamakta ma khudingmak ngambatari. Hapta muki matungdani inunganbi chingkhaigi loinabibo ningthemna sinduna pharaga koraugi khutta sinakibani. Achauba senfam kaya amasu fangki. Laisi henbi thaudokdogi matungda wakhal choirabigom tawbasu horakkibana. Mafamdogi oiba thaudok wathok amata ningsinghalaroi haina. Ningthemna machabu mafam amada puraktuna yum hongatkibani. Marsangi khongulsu liba yabadi likhibani. Koraugi mathakta laman khomgi haiduna.
Adubo laibakna thibana khudong thiba mathang tarakkhibani. Adugi matam kuirabagi tungda Leisihenbi Marsanga thengnakhibani. Present time. Ningthemna. Sana. Ipana ichabo amuk hana thengnabase. Ipa. Sirabaso thamoise pelaga ingna siba ngamlani. Paikhombada namagi maramda wari pumba tamkibaso ainani. Hojikso nangi ima hingline. Ipabo ngakpiyu hainadi hairoi. Adubo lanjadrabi ichabudi mapa aigi maramna chaina fanghanbigano. Mahadi ingaw ngawna haujarakpani. Marsan sorama sangna honthaki. Manaso jingnaduna matam asukuibase lakhibani. Ningthem thauna fana hairi. Ipaga puna sasi. Matamduda thawai thaba kibana nangi imasibu sasingdugi makhuta ipana sinakibanate. Ichabu ngapi senminaba kanamta laikidabana ipana makhoigi langda thurubani. Hojikti ichabu ngapi senbinaba nang ama leirabada ipana kanabu kiruni. Aikhoidi mangi lambina sanghau tungi lambina tensilaklabani. Jasilaw ipaga puna sasi. Somdana kamdauri Leisihenbido iringanbi thoyenbi ani changduna themjili. Iringanbina Babana fana lanbalandaba thawdoktuda nangna hak thengnarubasu nate. Aduga mangonda minungshi utpidana awaba kaya ama magidamang mayoknariba. Nangondabu sumai tawba hawnabro. Leisihenbe mado afaba mi nate yam selfish oiba mine. Magi maramgi nangna napi tagadaba nate. Nang thawna leibi oidaba yadabane. Thoyenbina nupi to kaigino nangna magidamang wadoise. Noi ani matam kuina nushinabasu nate. Yare maga mate khara thengnabado achawba punsigi khudong thiba tangkak ama lankhreina khallo. Nangna aduidama kapto nate. Leisihenbe aikhoi sidagidi lairik kana padana mi amamam oinaba hotnase. Nupa makhoigi mapal tangdraso aikhoisu matik chabi yumbi amamam oiba ngami haibado taklamse. Makhoigi moithemlangda pangtharoise. Leisihenbi mamaidu makhut anina khumjenduna faurokliba ihuldo fathanaba hotnai. Thoyenbina Leisihenbibu makhut paiduna chingkhali. Lao thawna leise bababo aikhoina kangadabane. Nupa makhoinata ima ipabo ngaksengadaba nate. Nupi aikhoisu ima ipabo ngaksenduna thama ngammi haibado utse. Leisihenbe kapkano. Leisihenbi mapi teithokre wakhalda singnaba amasu loinare. Phana patte hairabasu mapabu mikupsida warauba sawba ngamde. Piklingai matamdagi mabu makhut paiduna lamjingbirakpa. Thawna hapirakpa. Masa khajiktang sonthabada ichabu kari tawre haiduna khoichen chenduna hotnabibasingdo mamita amamamta oina uba horakpani. Iringanbi thoyenbi anina paw phawnaduna ningthe marsan anina chatkriba mafamduda moishu lai. Onkhre ahumdo sakhwam ama nupine haiduna ichamchamna lakpa nate. Mafamdu yawbaga lairiba buildingduda tapna changsanba hawkre. Pangal thawna lingjel wate matagom maikei khaidoknaduna thibasu tawde ahumdo punna chatmine. Ningthem uba phangle. Iringanbina Leisihenbigi makhut phajinduna thami. Matang chate haigom. Moi nupa kharaga miyai chalabi nupi amaga thokminarakpada ui. Oiramgani khangi nupido marsangi apokpiso. Matawsingdo machilengde yengi. Mamitsingdudi pothaba nate arakpa khuding lanthengnarage matagom. Adubu khanghaudre Leisihenbi iringanbigi makhut kanthoklam chensinkiba khanglaw lawi. Yambo! Marsan tunghanduna yenglei. Mani, tungda lakpa nupaduna marsan tamna kapke haina em tawkhibagani. Leisihenbina thuna chensinduna nupa magi tung oina lepkhiba mabudi sokhalaroi matago.
ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯣꯛꯁꯤꯗ ꯅꯪꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯁꯤꯖꯟ 1 ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯋꯥꯔꯤꯁꯤꯃ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤꯁꯤꯗꯒꯤ ꯑꯐꯕ ꯃꯈꯩꯗꯤ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕꯁꯤꯡꯗꯤ ꯋꯥꯔꯤꯅꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯂꯥꯟꯊꯣꯛꯄꯤꯔꯤꯕ ꯀ꯭ꯔꯤꯇꯤꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯁꯩꯍꯧ ꯂꯩꯔꯝꯕꯅ ꯄꯣꯂꯣꯏꯃꯥꯁꯨ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫